अहानबदा मरोइबा पाउ पिजरी यामना हिस्टोरिक ओइबा मवोंगदा मणिपुर स्टेट असेंबली के स्पीकर वाहेंगबाम हिल एरियाज कमिटी की मेंबर मापन नौना हप्सिंदुना कमिटी असिगे अपुनबा मेंबर कुनगा मापन सुख्रे मणिपुर मपानदगी संगलकपा मियोय खुदिंगमक मॉनिटर तौनबा पुथोकपा EILP प्लेटफॉर्म ngasi मणिपुर के चीफ मिनिस्टर एन बिरेनना हौदोखरे मरैबाग निंगबगी वखलोन लैरक्ट्रिबा असि कनगे हाइरबदी थांगतागी महै असि नहारोल सिंगदा पीबा तंगाई फदे हाइना निंगथौ सना जावबा लैसेंबना फोंदोखरे अमसुंग हौखिबा पुंग कुनमरीदा अपुनबा मियोय लिसिंग अहोंगा समापन निफुहुमदोय कोविड टेस्ट तौबदा सनीगा मरिफु तरामापन पॉजिटिव ओइरे लाइनासना मरम ओइरगा मियोय तरुक लेखिद्रे मियोय सहुमगा हुमफुमा थोइना नावा फदुना डिस्चार्ज तौख्रे मणिपुर लेजिस्लेटिव असेंबली के रिप्रेजेंटेटिव ओइरिबा कैराव थांगमैबन लांगथबाल नंबोल ओइनाम लिलोंग वांगखेम अमदे हैरोक असेंबली कॉन्स्टिट्युएंसी की एमएलए सिंगना हिल एरिया कमिटी HAC दा यावहनबिउ हाइना मणिपुर लेजिस्लेटिव असेंबली के स्पीकर दा तोंगान तोंगाना पिसिनखिबा सेरोल सिंगी मतुंग इना ngasi स्पीकर युमनाम खेमसाना यामना हिस्टोरिक ओइबा मवोंगदा अयाबा पिखिबगा लोइनना हिल एरियाज कमिटी की मेंबर ओइना सखंगले हाइना मणिपुर लेजिस्लेटिव असेंबली के सेक्रेटरी के मैगजीन थोपा सेरल अमना फोंदोरक्ली नौना हिल एरियाज कमिटी दा यावरबा कॉन्स्टिट्युएंसी निपान असिगे एमएलए सिंग यावरगा हौजिक हिल एरियाज कमिटी दा पुन्ना मेंबर कुनगमापन लैरी अदुमकपु हौजिक एमएलए लैतना लैरिबा लमलाई असेंबली कॉन्स्टिट्युएंसी दी एमएलए थोरकपा मतमदा एमएलए अदु हाइरिबा कमिटी असिदा यावबनी हाइना मणिपुर लेजिस्लेटिव असेंबली के सेक्रेटरी के मैगजीन थोपा सेरल अमना फोंदोरक्ली कॉन्स्टिट्युएंसी निपान असिगी मिहुत सिंगना HAC दा यावननबा पिसिनखिबा सेरल सिंग अदु सिंग अमसुंग तमगे सरुक अनिमक यावबा असेंबली कॉन्स्टिट्युएंसी की एमएलए सिंग ओइबनिना हिल एरियाज कमिटी की मेंबर ओइबा याय हाइबा प्रेसिडेंशियल ऑर्डर 3 क्लोज 1 मयेक सिंगना यावरी हाइरिबा प्रेसिडेंशियल ऑर्डर 3 क्लोज 1 ना पीरिबा सिंग अदु सिजनरगा कॉन्स्टिट्युएंसी निपान असिगी एमएलए सिंग हिल एरियाज कमिटी के मेंबर ओइबा याबगे अयाबा अदु पिखिबनी हाइरी अदु मपु कमिटी असिदा मणिपुर के स्पीकर नत्रगा चीफ मिनिस्टर दी यावबा यादे हाइना पावसना मखातारी मणिपुर मपानदगी संगलकपा मियोय खुदिमक मॉनिटर तौनबा अमदि परमिट की मतम लोइरबा मियोय सिंग थिदोकपदा हेन्ना लाइहन्नबगी पांदमदा अनोबा थौरांग अमा ओइना पुथोकपा EILP प्लेटफॉर्म ngasi मणिपुर की चीफ मिनिस्टर एन बिरेनना हौदोखरे इनर लाइन परमिट के सना कांगलोन असि मथौ तौबदा हेन्ना कुपथना अमदि अराइबा मवोंगदा थबक पांगथोकपा यानबगी पांदमदा मणिपुरदा बेस तौबा क्यूब 10 टेक्नोलॉजीज प्राइवेट लिमिटेड ना हाइरिबा EILP के सॉफ्टवेयर असि मणिपुर लेंगा की IT डिपार्टमेंट की मखादा डेवलप तौबनी EILP के खोंगथांग असि मपुंग फाना थबक पांगथोकपा यानबा मणिपुर की माव जिरवम अमदि बिरटिकैंड्रिजिट इंटरनेशनल एयरपोर्ट असु EILP के काउंटर अमममसु लैबा हौख्रे मसिना मणिपुर मपानदगी संगकपा अमदि थोखिबगी रिकॉर्ड पुंबा सेंट्रलाइज सिस्टम अमदा मयेक सेंगना थंबा ngamlagani थौरम अदुदा चीफ मिनिस्टर एन बिरेन हाई हानदी ILP के थबक थौरम सिंग असे मैनुअली पांगथोकलंबनी परमिट की मतम लोइरबा फावबा मखाताना लेसिनबा कांगबु मरी लेनबा पुलिस नत्रगा DC की मतेंगना मखोइदा मतिक सावा खोंगथांग लौखत्तुना लाकपनी हौजिकते अनोबा सॉफ्टवेयर असिगी मतेंगना परमिट पाइरबा मियोय अमा महाकी परमिट मतम लोइरब्रा महाक अमुक हनख्रब्रा नत्रगा मखाताना लेथरिब्रा हाइबदु EILP गा मरी लेनना हांगदोकलिबा सेल दगी खंगबा ngamlagani करीगुंबा मियोय अमा परमिट मतम लोइरबा फावबा मखाताना लेथरबदी मियोय अदु सॉफ्टवेयर असिगी मतेंगना थीबदा हेन्ना लाइथोखलगनी लोइनना हाइरबा मियोय अदुगी रिकॉर्ड पुंबा होम डिपार्टमेंट थागनी मसिना मखाताबा आइनगी ओइबा थबक थौरम लौखतपदा हेन्ना लाइथोखहनबगी पांबाई अमसु ओइरगनी हाइना चीफ मिनिस्टर एन बिरेना मखाताना फोंदोखी असिगिसी यामना हिस्टोरिक ओइबा इनर लाइन परमिट मणिपुरी मियामना चनहनबियोना चनहनब लाआबा मतुंगदा याम इफेक्टिवली डील तौननबा इफेक्टिवली मदुगी प्रोसेस अमा सिस्टेमेटिकली थमननबगी अहानबा खोंगथांगनी हाइना मणिपुर मियामदा थमजरी अदुना मणिपुर सरकार मणिपुर मियामना पांबा
aduga loinanasu Bharat Sarkarnasu aikoigi tangai phadababu khangaga yabirakiba suguma system suguma law suguma rules punamak amatta kaidana miyamgi interest da ngananaba process tawgani aduna ngasigi software si yamna systematically changakpa thokiba thoktana marabda mangaga laibasing loina track tawba ngamagani aduga track tawrakanda mangre haragadi madu mobile tracking ni khangni daroga madugi punishment piba or pharaga thadokiba or time extension tawba adugumagi procedure mayam da koigi group semi bisalani aduna si koigi IT department amadi company gi site gi tawgudoriba posigi niti niyom madu kitang mayam da highlight tawina bai request tabjari Chief Minister Secretariat ki Cabinet Hall da pangthokpa hogdokpagi tharam aduda Minister MLA amadi lengaki maruoiba official kayasu yauki loinana Ziribam gi railway station amasung Ziri Gate Mao Gate amadi Bir Tikandresit International Airport ta nauna hangdokliba EILP counter sing adugi thabak thoram hobagi matangda Chief Minister na video conferencing gi khuthangda official singa wari watai su sakhi ngasigi naharol singda maraibak ningbagi wakhalon layaktriba amadi thogalon bebar walakliba asi kange hairabadi thangtagi mahai asi naharol singda piba tangai fade haina Rajya Sabha gi member ningthau sanaja walai sembana phongdokhrei wafam asi thangta loisang sanako nungna sinduna sanako nungda pangthokiba loisang asigi mangarak suba mapokumon thoramda Rajya Sabha gi member ningthau sanaja walai sembana phongdokhibani Thauramadu Ningthau Sanaja Walai Sembana Hai Thangta Khaktana Iraibag asi sahi lising kaya ngaktuna lakpani soina lairiba thangta gi mahai asi sanako nungda amata oina pulagadi hena afaba ama oigani haiba wakhalonda loisang asi nauna semkhibani thangta gi mahai asi ngasigi naharol da kupna khangalagadi khunai asida lairiba amotpa sing kokhanba ngamgani Manipur University of Culture asi Central University Wahengbam Parliament pukhatuna taksingkre University asina Central University olakpada thangtagi mafam ama sauna legani marag asida Manipuri loan asi classical language ta chalhanduna loan asi kanbagi mathau ama sutari masigi matangda su parliament taksinba laikre thangtagi mahai asi yokhanaba center da taknaduna thangta mafam ama lehongnaba honagani haina su Rajya Sabha gi member Ningthau Sanaja Walai Sembana makhataki koi gi thang ta se Ministry of Sports ta masi recognition pidana masiga soba koi gi mafam ama lakna ba aduga thang ta tawda khoina thengnari ba sen gi thumgi kari gi awaba mayam se leitana ba maduma ai masima ai hojik haibirabani ai makata na changsin jage hona jage sai sidani koi honorable chief minister na thang ta gi ba koi gi ama tournament ama leiba ki na single ise masi hawbani hojipudi hawbagi khara kano targosu tapna sigumba aina ngasa haijabaduni khogi thangta tawriba singse masi aikoina dinga si thangta do pamjaba kharana thangta se tawraga leire adubu apama mayam amsu lei adu changninga ga su moina khale as thangta tawru kari tawruni thaba ama phangadab sunate kana mom phangadab sunate aduga matam manga kano targo tu namni haraga changningwa mayam amsu sangde adu changam mayam amsu tam handokhiba yawe anu sigumbase masi aikoigi thoktanaba aikoigi naha sing asaina mamangda haijaba nisagi paktagi lapthoknaba mari bag ningnaba adudagi asumba thabak tawnaba masa mau phanan leinaba haibase thangta haiba pose masi achogo factor amane anu masi aikoigi naha singda pamanba change ngasigi thoram aduda laioi khraba thangtagi oza singda leisu katuna ikai khumnaba utpaga loinana leikhidraba sing adugi mafamda minute ama tumina leptuna ikai khumnaba utkhi loinana ningthau Sanaja Walai Sembana loisang asida naungnaw thau pham puragadaba thaumi taraga humdoi amasu taramna okhi Haukiba pung kunmarida Manipur gi miyoi lising ahunga samapan ningfu humdoi COVID test tawbada miyoi saniga marifu taramapan nauna COVID-19 positive oibaga loinana state asida laina asna nabagi masing lakh ama lising taramari samangaga sumna ani yaukhre laina asna maram oiraga miyoi taruk lekhidre
COVID-19 Command Control Room dagi ngasi numidang wairam pung mga faubada fangba pau amagi matung ina miyoi sahumga khumfumathoi na nava faduna disaster tokre nava farakpagi apunba masing na lakh ama lising mapan chahum marifut tarani thoi sukre. Active case lising ahumga sahum kun leiri lainas na maram oiraga laikhidaba migi apunba masing na lising amaga satret marifutarani fagalapagi sang sada marifutara mga dasmik mga ahumni. COVID laina asidagi ngakthong na ba laingang na paikhatpa thausil amagi makhada miyoi kaya amasu numit khudingi COVID vaccine kapthokli. COVID vaccine kapthokiba masingna ngasi faubada miyoi lakh tara mga lising nimfuga sanipan humfuni thoini haukiba pung kunmeri da D-type oxygen cylinder lising amaga subna humfu mathoini. Amadi B-type oxygen cylinder chahum Manipuri tongan ba ana layang sangsingda fanghanba ngamkre haina COVID-19 Command Control Room dagi fangba pawes na makhatari. NCERT gi humfuma thoirak suba Foundation Day gi thoram Union Education and Skill Development Minister Dharmendra Pradhan, Minister of State for Education Dr. R.K. Ranjan amasung Subhas Sarkar, Ministry gi makok thongba official amadi NCERT gi official kaya ga loinana ngarang video conferencing gi khutang da pangthokre. Thoram aduga mari lainana Union Minister Dr. R.K. Ranjan na hai Foundation Day gi thoram asna haukiba kaya bu ningsing duna harau mathoi nasi hauzik leiriba fibam asida hena thizin humzin duna tungi damak masak thokpa pukai ama thamlam na ba nasi mahiroi singna mahai masing tambada hena nungai na ba NCERT gi material sing asi matam ga suna ba mawongda semdok semjin taw na ba review tawriba asi pukning thogat ningai ni hainasu Union Minister Dr. R.K. Ranjan na makhata na phongdokhi. Office of Profit ka mari lainana Manipur gi Parliamentary Secretary Taragani thoi gi matangda Supreme Court ta sathariba case adu ngasi list tawraba matung ngaha khanaraga lakliba tang tareta yaithokre hairi. Loisinbagi fibam da lairaba case asi mamang da di list tawraba matung khanadana yaithok tuna lakhibani lakliba tang taret asisu tongan ba state singi death penalty nimfugi aroiba wayel pigadaba numitni panbaya badi Parliamentary Secretary Taragani thogi case asi two judges bench tagi ahum judges bench ta transfer tawkhibani. Kumza lising aniga sumna tara nipan gi taraga mari 14th Finance Commission gi makhada Tamenglong District ke saukha thoranga mari leinana thadarakhiba lupa crore taraga nipan ga lakh ani henbagi senfam Tamenglong Autonomous District Council gi matam adugi CEO oina thopuramba Dipu Gangmaina mioi kharaga manaraka mafamarang khangandana mangan khre haina district asige social worker Alan Kamaina maral sirakli. Imphal gi MBC Church manakta ngasi pangthokiba pawgi mifam amada Alan Kamaina hai Tamenglong District ki tongan ba khun sing fauna naba lambi semba khun singi water tank saba public toilet wetting set amadi iram nala sem naba tongan ba thabak taraga nipan gi yam laba senfam lupa crore taraga nipan ga lakh ani henba senfam thabak amata suram dana manghan khre hiram asiga mari leinana asumba puthokna ba lok ayukta da wakat khre. Singtam anigi nungsiraba mari asi makhoi gumba senja thumja tawba kharana thugaina basille mathak thongba authority na midyeng sangduna mara laiba singi mathakta matik saba action lokhatkadabani haina so Alan Kamaina makhata na phongdokhi. Hauzik oina aikoi gi ching aduga tamda leiriba praja miyam nungsi sajana leiba chawkhat thorangda yamna relationship Fazana Labdo, Makoi Gumba, corrupted leaders, corrupted officers singna, confused Hanba, Aduga, Nungshi Budukai Hanba, Adugumba, main factors say, Kuran Sintiba officer, Madugumba, Miduna, Taukibini Hibasi, Akwe, Taze, Aduna. How's Akwena pain the Bakayam later the shoe, Akwena, Makoida, Akwena, Karishu Tobangamde, Aduna. Law and order hazana labor state Manipur state aduga madugumba asumba puthokpa ngamba aikoi higher authority singna athuba matamda asumba du puthokpiyo aduga makoi gi mathakta athuba matamda dandi pigadabani haibasi aikoi gi work agency ki tarapta gi appeal tawjabani.
Manipurgi puwariga sagonariba yamna maruiba mafam ama oibata natana Manipurgi tourism map ta yauriba Sri Sri Govindaji Laisang amadi Manipurgi ningthau sana zawba laisembana leinariba sana konungi hozang mamang maktada hauzik oiriba fibam asidi yamna ningba kainingai ni Kumbi kalen naidana nong khaziktang subada mafam asi ising thumjinduna miyam satpada awaba ama sauna mayoknari fibam asi athubada yengsin haudragadi Sri Sri Govindaji Laisangda lai khurumba lakpa tourist singda nungaitaba pokhanbata natana Manipurgi ningthau Rajya Sabha gi member oiriba sana zawba laisembagi thabak thoramda akaiba kaya ama thoalakani Hiram asigi matangda MAMITv na lambi asi fauduna saliba mising amadi mafam adugi akoibada leiba mioi singa unarubagi pauda mama thamsari Koina hujik lehiri mafam asi Manipuri puwariga sagonariba sana konungi mamukadani hujik mafam asi da oibe thirma asigi yam ningba kainingai ni hujik mafam asi da faudun chatpada miyam awaba sauna mayoknari nong khazitang chubada mafam asida oibe thirma asidi lengak leitabuga lamdam awga pangkhak oire fibam asigi matangda miyam kari fawi habdu khaminasi mayamna lamdam sigi am maru oiba laifam ama oina launariba mafam sida hौजिक लेरिबा नोंग खितंग तारकबा मतमदा मयाम चथोक चसिनदा अचौबा प्रॉब्लम अमा ओइबसी मतम सांगलले सही कया सुरकले अदा एखोई प्रजा सेक्शन कया दगिसु मसी सेंबिनबा कयारा न हाइग्रबनी अदुबु मसी सेंबिबगी वाफम से मरी लेनबा अथॉरिटी सिंगना ngasi बाबु सेंबिदे मसीदा लेबा की अचौ असांग ओइबिरिबा गोविंदजी टेम्पल बोर्ड किसु एखोई ऑनरेबल चीफ मिनिस्टर ना एखोई की चेयरमैन ओइ हाइना एखोई ताजै नोंग खजिक्तंग हेक तारकपदा इसिंग इचाउ थोक्तुना मयाम चथोक चचिनदा अचौबा प्रॉब्लम अमा ओइरिबसी यारगदी ऑनरेबल चीफ मिनिस्टर ना मियेंग संबिदना लेबा की मरी लेनबा अथॉरिटी सिंग डिपार्टमेंट सिंग ना मियेंग संबिरगा अतुबु मतमदा मसी मतंग सेंबिदुना प्रजा सिंगी चथोक चचिनदा अवाबा थोइबा नुंगाइतबा थोइबा सिंगसे खरदंग ओरसु कोहनबिरगदी प्रजा सेक्शन खुदिंगमक्तगी गवर्नमेंट बु अमसुंग ऑनरेबल चीफ मिनिस्टर बु यामना थागतनगनी हाइबसी अखोई प्रजा अमु ओइना थमजनिंगी ꯂꯝꯕꯤꯁꯦ ꯐꯅ ꯀꯨꯏꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯑꯗꯣ ꯃꯔꯤ ꯂꯩꯅꯕ ꯃꯤꯒꯩꯅ ꯑꯝꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯊꯣꯛꯄꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯁꯤꯒꯤ ꯌꯥꯁꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛ ꯑꯣꯏꯕ ꯃꯤꯒꯩꯅ ꯀꯩꯅꯣ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ कुईरे मची यादबसे सही कुन मुक्की मया हाइतारे ममांगी लेंगाक पाइङैदगी होंगनदुम सी होय संगाई फेस्टिवल मतमददी खगा थोले अदु मतमदा इनमदा मनुंगददी इसिंग नोंग तादबनिना थोक्तमनिना इसिंग लेते अदुगा नोंजु था मतमददी अदुम चही जो पथुम मया Imphal City mayon maksida sigum thum masi oiragadi lamdam masi katin koya de kari oiramgani haibasi lamada wana thokle heba masi lengak na sukuina yengbidadan thambiba haibasi afaba khudam natte maram maduna hauzik oiribe film masi athubudam yeng changbiduna miyamgi awabasing ko anab honam sin tai maduna tragadi lengak am lei haibagi wahan thokle roi video journalist Pravin Galoidana MAMITv gidam problem zariba Jos Pasas Patigam Palace Compound Imphal East Kumza lising aniga sumna kunni thoida pangthokadoriba taragani thoi suba Manipur State Assembly Mikhalda Khangabok Assembly Constituency da mirep oina thoraknaba thorang toriba Dr. Khundrak Pam Akoi Sanana Assembly Constituency asigi manung sanba sangayumfam salam macha pulai pokpida pakagi dustbin ama hongnabi matung ina sangaraga laikai miyamda sinakri Paka dustbin sangaba aduga mari leinana Dr. Akoi Sanana hai paka dustbin asi fit taret wangi aduga fit tara sangnaga fit taruk pakpani asiguma makhalgi dustbin kaya Assembly Constituency asigi tongan ba mafam singda saraga athuba matamda miyamda sinaduna tarutananba Khangabok Assembly Constituency ama ohenaba khonaragani dustbin sing asi Prime Minister Narendra Modi ge swasta hi seva gi makhada sagadabani haiki
DM University ki chatliba ahanba tangkhak lising aniga sumna kunmathoi kunithoi section gi BA BSc gi oina GP Women's College ki selection list thoglakpada asoiba aranba kaya yaure haina Pangal Students Union DM University na pendaba fongdorakli Pangal Students Union DMU gi President KH Alam Sahana thadorakpa cherol amana hai DM University oina kumza English aniga sumna taraga nipandagi hek leirakpadagi ngasi fawba academic session khudingi asoiba kayaga loinana selection list thoktuna lakli handak sahi gi thorakliba selection list asidasu GP Women's College ki oina maheroi samapan logadabada maheroi sanipan ga marifu nipan khak selection list thoglakli OVC Maitai Pangal gi category da atopa community hapsinduna maring marangba thokhali nupi khaktagi oiba college asida nupa amasu selection toba yausilakhi serol aduna makha taraduna hai apunba applicant list masing athuba matamda thoktuna maheroi khunaida phanghallu loinana PSU MU na taliba demand asi mari leinaba singna athuba matamda bideng sangdaba taragadi satra khunaiga khusamnaduna union asina khongjang kaya sangsilagani haina su cherolsna makhatari Sewa Canada US ki sponsor makhada Sewa Varati Manipurna Kaksing Assembly Constituency ki Kaksing Bazar LIC pareng da leiba Ima Hospital Kaksing da COVID-19 ki ahum suba wave thengna bada mateng oinaba multi para monitor manga sanction pump Nipan mobile ECG machine taragani thoi channels manga embu bags humfutara manga fogger machine manga amadi pulse oximeter taragani thoi mateng pikre Tengbang Polam Singh Adu Kaksing Assembly Constituency ki MLA Mayang Lamam Rameshwar amadi BJP Manipur Pradesh ki ex-serviceman cell ki convener Laishram Rameshwar na Ima Hospital ki staff singda khusina khibani Tengbang piba duga mari leinana MLA Mayang Lambam Rameshwar na hai Kaksing Assembly Constituency da COVID-19 thengna ba asoba thodang loriba Ima Hospital da Sewa Canada amadi Sewa Varati Manipur na COVID-19 tangai fadana sangba Polam Singh mateng oina pagi tamak thagat pa phongdokhi Hauzik Kaksing Assembly Constituency amadi Manipur gi mafam kayada COVID-19 na nabagi sang hantharaktuna COVID care center sing thonglonba hongnarakle lenga ki office sing lanai dukan sing hangba hongnare maramaduna ekhoi iswarda COVID ki ahum suba wave asi laktana ba haizamina baga loinana section lemina si haina so MLA na phongdokhi IZAR South ki makhada khopum da leiba AR amadi Manipur Police ki apunba team amana Bisnupur gi manung sanba Khaziri Maning Village da operation da KCPN active insurgent ama fare haidi faraba miyoi adu makhata ba wahang pahom sathana ba Nambol Police da sinakre haidi Lamdam asigi social and cultural activist Rakesh Naurem na mahaki pongna from Lamdam oiriba Thawal district ke manung sanba tenthada lamyan ba hizam irawat ki mitam khinnana ba ngasi ayok urep uyung tamkre Tentha makha lekai youth development TMYDO ga khusam naraga pangthokiba thoram aduda TMYDO gi advisor Singh M Shamchan M Premozit SH Nirmal President and Nauksa Secretary M Malenganba amadi TMYDO gi maru oiba member kaya su saryakhi Thoram ga mari leinana Rakesh Naurem na hai lamyan ba hizam irawat ki chamaga kun mangarak suba mapokumon thoram gi manung sanna lamyan ba sibu ikai khumna ba utpa oina ngasigi thoram asi pangthokpani tentha khonga ngasi ikopat amasung kharungpat ani gi patpanda lomi amadi ngami singna namnat khundaba lamdam amani Lamyan ba irawat na pamzaramba sunom laga mikhaponda na hingba haiba wakhalon adu haurakliba nahasingda khangan nabagi pandamda mahaki mitam asi khinnanaba thorang asi lokhalakpani haina Rakesh Naurem na makhatana phongdokhi tamzariba sigi maruiba maramdi akoigi tentha haibasi maruina lomi singmi akoigi ikopat kharungpat sigi patpanda taba dugumba khungang amakhakni low uraga Suraga Sazaba Dugamba, Kungang Weba, other than Lamia Irabona Pamzaramba, Equagi, Lau Simuba, the Suraga Sazaba, Nipan Tang, the Batuki Wakalona to the Ladyba, then Tagi Miam the Sumaki Wakalona door, Reva Langshinda, Sandok Navigi Pandam, Lamia Iraboti, Nitamasi, Kinanaba, Masiasi, Rebu Tamzavani.
Imphal East District ki Sawongbungda laiba Biramangol College ki Mahiroi Satrukrom leiriba Geography Department ki oza ama transfer tawkhibagi mayokta Mahiroi singna college asi matam kaktana thingzing khibaga loinana Imphal Ukrul lambi su thingduna khongsang sangsinkhre Ngarang ayuktagi hawkiba khongjang aduda college asigi A block amasung principal gi room solon sinki tungda college ki gate solon silaba matung Mahiroi sing aduna Imphal Ukrul lambi thingbagi khongjang sathaki Lambi thingbagi pau hek phangbaga Imphal East District ki police team ama laktuna lambi thingba toknaba haibada nakal ani gi marakta mungnaba thoki tungda police ki maikai dagi Mahiroi sing adu mari leinaba official singa wari sanaba hairakpadagi lambi thingbagi khongjang adu handokhi Khongjang aduga mari leinana college asigi students union gi general secretary I Rajesh na hai hanadagi hauna college asida oza watpagi samasya mayok naduna leiringai serak asida geography department ki oza ivom sabo transport tawrakliba asi yaningde athuba matamda oza asigi transport order kakadabani natraga atopo oza ama mahut tharakadabani haina Rajesh na phongdokhi India ki Prime Minister Oiramba Laikhidraba Rajiv Gandhi ki Humfutara Taret Suba Mapok Numit Thauramga Mari Leinana Wangjing Tenthai Assembly Constituency ki Manungda Leiba Sanabung Singda Manipur Pradesh Youth Congress Committee MPYCC ki State Coordinator Usam Manglemna floodlight thanduna lakpagi saruk ama oina ngasi Kairem Bikhok Mamang Lekai gi Sanabungda floodlight sing khusinakre Sanabungda post na singba yungduna mai thanaba semba loiraba atei sanabung singdasu mai thanaba floodlight na singba polam sing usam manglemna Wangjing Tenthai Youth Congress Committee ki President M Ratanda khusinakhi Sanaroi singi damak mai thanbiduna floodlight sing khusinaramba aduga mari leinana M Ratanna hai sana khona bada thawai yawba ama oina sanaroi singbu pungning thogatpiba amadi constituency asigi sanaroi singi damak angamba mateng pangani haina thorakliba manglembu hainingai leitana thagatli tung tarakpa mahaki thabak thoram khudingmakta mai pakpa oyu haina Ratanna yaifamangol pikhi Akoi sana khona bada thawai yawriba ngansingbu Puning thogat pa mo na ngasi akoi pholai than ki bu loina akoi makata nasu thangna ba akoi gi Wangjing Tenthai kendra sigi manung da leiba khungang trai thoi sida mathang le palaitana hogalagli ba naharon sing amadi loina na ahal weraba naharon sing amadi chatra naron khudima puning thogana ba akoi sem sa da leire coordinator oi ba inoi bo samang lembo hariba pholai kendra sigi manung da leiriba 나론 싱이다막다 칸두나 사나로 싱이다막다 폴라이 비다락 바시기다막 가능할 때 타겟자리 이로이는나 아이코이 마카타나수 마탕 아이코이 비나비다막다주 시엠사라 Manipur da lairiba tongan ba department singi head niyom gi wangmada oifam thoktaba kayano oisinbagi wafam leptana sathari haina desam mayai loi sangi health and environment gi secretary Romesh oinam sana thokpa serol amana hairi Serol asina hai desamna thizinbada Jenims ki dental college ki housing principal oiriba Dr. Nidares D Hegre asi contract oza oina Jenims society na laukhibani Principal Oibada Natana Manipur State Dental Council gi Registrar gi Thau Sing asi puba yaba matik saba mioi kaya laina contracta thabak sangkhiba mioi asida matau karamna thabak sing asi puhalibano makhata na thizin bada Dr. Nidares D Hegre asi ayamba matamda quarter de leite loina na college asida su ayamba matamda laktabana college asi mapungfana mahaitamba Nauna dentist singna register tawbada matam ka hena sangbana khudong sadaba kaya mayok na hale maramasina Jenims ke authority Manipur lenga ke Directorate of Health and Family Welfare na asigumba state asigi yamna maru oiba college asigi principal asi matik saba regular post singdagi amana ohenbaga loinana Manipur State Dental Council ge registrar asisu regular employee amana ohenna ba lenga ke pugning singsilakli COVID-19 license maram oiraga yaithoktuna lakhiba All Manipur Working Journalists Union Amzugi General Body Meeting ZBM lakliba tang taraga taruki ayuk pung taraga mathoi taba matamda Deputy Commissioner ge ayaba yauraga pangthoklagani
Hairiba ZBM asi union asigi member khuding magna saruk yanaba amzugi acting president Saubam Bokul Zauna thokpa serol amana khangalakli. Pangthokadawriba ZBM asida maru oina hokhiba megi tang tareta amzugi standing committee ni lokhiba warep ki matang amadi panduna lairiba amzugi kumza lesing aniga sumna kunmathoi kunhumdoi term gi mihut khanbagi matang da agenda oina puthoktuna khanagani haidi nakala maromda covid laisana maram oiraga matam sangna Manipur Press Club ta thamlamba athingba du ngasidagi lokthokle September 3 dagi Manipur Press Club ta laingang na piriba COVID ki guidelines amadi SOP ngang na miyoi kundagi hendana meeting function amadi press meet pangthokpa yaragani haina su Saubam Bokul Zaw gi serol aduna makatarakli Hokhiba August 13 da Congress senior leader Jairam Ramesh na mahaki Twitter account da singi miyoi singbu hanthana yengbang mawongda wafam kaya iduna thagalakpa post adu akanba mawongda yaningde masigi damak mahakna miyam da lale haizagadabani haina Thadau Students Association TSA na khanghalakli Thadau Students Association na thadorakpa serol amagi matung ina Jairam Ramesh na mahaki Twitter account da phongdokhiba wafam haibadi Manipur urea har gi supply asi darkar oiba sangdagi saruk ani hena fanglibani adubu laumi singda harge awabadi adumak leiri masi haukiba sahi mari dagi popi thariba singi mafam singda thaidokhibagini masida Manipur lengangna yausalli haiba wafam asi yamna laibak thibani Asigumba immature oiba wafamasi condemn tawi maramasina Jairam Ramesh na miyamda sengdokadabani haina serolasina makhatari Ziribamgi Kadam Talada Manipur Food Industry Corporation Limited MFICL gi makhada lupa crore ahumrom sangna sagadaba Primary Processing Center PPC Mega Food Park ki paikhaliba thabak sing amadi State Bank of India SBI gi hauzik sagaliba mafam sing asi MFICL gi Vice Chairman K Sarat Kumar na hakthengna yengsingkhre Khongsat aduga mari lainana MFICL gi Vice Chairman K Sarat Kumar na pawngi singdahai lupa crore ahumrom sangna sagaliba Primary Processing Center asina Ziribam dagi puthораgliba matam gi pothok sing asi kumbikalen naidana fanghanba ngamlagani Center asi building construction ta lupa crore ani atopa freezer na singba thambada lupa crore ama punna crore ahum sangna paikhatpa project ni haina sumhakna phongdokhi Ziribam da SBI asi thenglabada lakliba October thagi ani suba chayol da loisinduna miyam da sinanaba pandam thamli bank asi loisinduna mathau tawba hawraklabadi Ziribam gi prajada bank ki khudong saba kaya phangba ngamlagani haina suke Sarat Kumar na makhatana phongdokhi Marirak Suba Rashtriya Posan Maha Amasong Matru Vandana Sapta 2021 Imphal East District ki oina ngarang District Administration na hogdokre District asigi DC Complex laiba SIRD Holda ICDS Cell galoina na hogdokhiba thoram aduda Imphal East District ki DC Khumanthem Daina na Chief Guest amadi District asigi Additional DC Samim Ahmad Sa Porompat ki SDO Puja Ilangbam na singba District Administration ki official kayana saruyaki Thauramga mari layana Imphal East District ki DC Khumanthem Daina na hai mipum khudingmang na afaba sinjak sabagi hainabi thamgadabani maruoina miron bi mama amadi khomlang pithakli bi mama singi sinjak ta ahenba miyeng sangbagi tangai fadaba lay haina Daina na makhataki Kumza lising aniga sumna kunni da Pangthokadoriba Manipur Assembly election da Andro Assembly constituency da mirep oinaba thorang liba Laurembam Sanjoy gi midyeng makhada social service thoram amang asi pangthokre Andro Khunau dagi Andro Khoibu Phawba Sathakhiba social service aduda Andro Khulgi miyoi lising amarom saruyaki Lamtu sengba aduda lambi singi nakanda hawziliba mongsong kaya sengdokhi social service aduga mari lainana Laurembam Sanjoy na hai hiram kaya da sothaduna lairiba assembly constituency asibo angamba thauna puthoktuna senga sagatna hotna baga loinana miyamda work culture ama lehenna ba hotnagani Masigi wakhalon asina mang tharaga mikhalda mirep oinaba thoksarakpani haina L Sanjoy na makhatakhi Androgi halaman singgi miyang makhada yut singna sinja langjadana chobu thudang loroga khoi androdagi
ꯃꯥꯡꯈ꯭ꯔꯕ ꯋꯥꯔꯛ ꯀꯜꯆꯔꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯣꯛꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯨꯠꯁꯤꯡꯒ ꯑꯃꯗꯤ ꯑꯩꯍꯥꯛꯀ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯆꯠꯊꯖꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯑꯁꯨꯝꯅ ꯁꯤꯒꯨꯝꯂꯕ ꯅꯤꯔꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯂꯕ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃꯗ ꯑꯅꯧꯕ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯇꯧꯕꯤꯃꯟ ꯈꯟꯕ ꯑꯃꯁꯨꯡ ꯅꯧꯔꯤꯕ ꯑꯗꯨ ꯎꯠꯆꯕꯒ ꯂꯣꯏꯅꯅ lamyanba irawat ki thabum amasumna pangthokadaba thoram ama ngasi lemramda leiba Santi Bazar da Socialist Students Union of Manipur SSUM, All Maitai Pangal Students Union of Manipur AMPSUM, Manipur Proletariat People's Democratic Union MPP DU amadi lemram yaifalamjing loop LYLL na silaga hodokre. Santi Bazar da leiba irawat ningsing khubam da hekat lekat tamlaga hodokhiba thoram aduga mari leinana Socialist Students Union of Manipur SSUM gi President S Yai Manahai lamyan ba irawat na lamjing lamtak tuna manaba khunai ama oina ba hotnaramba kaya adu aikhoi khudingmak na kaufam thokte amadi manaba khunai ama semnaba thodang lominaba mathautai haiba wakhalonda thabum ama subna thoram asi pangthokadabani. Thabum amasumna pangthokadaba thoram asigi manungsana khungangi mafam manga khandoktuna COVID-19 laina laisat lakpadagi awa saitheng nanglaba lairaba nahasingda yen nganu masasing piduna senthok lambi leinaba mateng pangani haiki. Luchingba mahakna magi wakhalon aikogi jinjak to mipan tangdaba manabu khunai oinanabagi-damak mahakno honaramba lamjing lamtak tu dai aikoina chen thajaba thamjare hairaga wakhalon sibu hena pak chauna sandoknanabagi-damak hena chesana phirep lounanabagi-damak aikoina thoram asi aikoina pangthokjabani thoram sigi makha tarakpo oina naha oiba sing sidaisida jinjak to mipan tangdanabagi-damak henthok lambi pinanabagi-damak aikoina mafam manga khandokjaraga yen loinanabagi-damak pijagani airiba maroina Imphal mayolda leiriba government gi school sing se satra masing budi aikoi hengatpire satra masing hengalibasiga chanana aikoi gi leiriba infrastructure sing practical lab sing masi sing si chahi taragi mamang da leiramba adugumba ahungududagi ahenba leitaba se masi ta satamga chanaba mongda aikoi sengbat hanjaningi. Paugi marathana tenba break amalominase. Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipuri Mapanda Chatrabasu Yaragani. Manipur University da affiliate Tauduna, Pharmacy Council of India, Amadi, Ministry of HRD, New Delhi approved Tauraba, 100% job oriented Oiraba, Saraswati Charitable Trust Pangaida, course sing English ngani kun mathoi kunithoi gi session da tamnabagi damak admission hojare hen akupamorol gi damak contact tobiu Saraswati Charitable Trust Pangai 9856575163 natraga 9402233554. Gausia College of Engineering Karnataka gi 2021-22 gi oina admission hausari. Karnataka government as sakhang bagaloinina AICTE amadi UGC New Delhi na su sakhang loba college asi Visvesvaraya Technological University Belagavi affiliate toba college ni. Akupa marol gi damag Imphal gi Y Academy da contact tobiu natraga mobile number 8730925131 natraga 8904616171 da contact tobiu. Breaking matung makata na pau pisiri. Lakadoriba State Assembly Mikhalda Kumbi Assembly Constituency gi BJP mire poina thorak naba sem sariba BJP Bisnupur District Committee gi Secretary Sanasam Prem Chandrabu Sogatpa oina ithai Wapopi Butch Level Committee for S Prem Chandrana Sinduna ngasi ima Fadibi Laibung ithai Wapopi da nongmagi oiba political gi khana naina bagi mifam ama pangthokre.
Mifam aduda Assembly Constituency asigi tongan ba polling kuntraga manga dagi lakpa mihut singna saruk yakibaga loinana Kumbi Nagar Panchayat ki ex-chairperson W. Ramdhon, Saiton Litan Pokpi dagi Kadir, Ithai Lai Khong dagi K. Ranjit, Tera Khong dagi Y. Ivomsa amadi S. Prem Sandrabu Sogat pa mihut singna lakadoriba Assembly election da mai pak na ba wafam kaya khanaki haidi. Oinam Assembly Constituency ki manung sana laiba ngai khong bazar da Selin Digital amadi NR Media na sinduna COVID ki awareness amadi poster campaign pangthokre haidi. Ngasigi campaign aduda producer Selin Digital PH Lanzit COTH Badan NR Media ki NR Rajesh amadi ngai khong khulen Gram Panchayat ki Pradhan M Balaso saryaki haidi. Imphal East District Badminton Association ki lifetime member MAHENGBAM Zoitombina manung matam sada na laikhidabada Imphal East District Badminton Association na ngasi awaba phongdopagi thoram ama wangkhaida leiba Eastern Sporting Union ki badminton hall da pangthokre. Awaba phongdopagi thoram aduda association asigi thaumi sing amadi sanaroi singna laisu katpaga loinana minute ani tumina leptuna laikhidabagi mafamda ikai khumnaba uthi. COVID-19 ki laisad asi laksin bangam na ba Manipur lengak amadi civil society organization singna lokhalakpa section thaurangi saruk ama oina Committee of Civil Societies Kanglaipak CCSK na nga sisu Directorate of Ayus na piba Arsenicum album kuntra Equinitum Nepalis 30 amadi face mask kaya Kangpopi District ke manungsa na laiba Kanglatongbi Children Home gi angang singda CCSK gi Vice President Tiam Saratna Kusinakre. Directorate of Ayus na piba hidak sing asi lamboy khongnang khong da laiba EYDC club ki volunteer sing da su CCSK gi thomi singa khusinakhi CCSK na Directorate of Ayus na piba hidak sing yan thokpagi thabak asi makhata na sathakigani haina loop asigi Organization Secretary Laikhuram Zayantana thadorakpa serol amana haidi. Khwairangban ima kaithel gi ngari galida Bihar dagi Zakuroi gi dukanda yonba hidak mana amadi hidak mana gi potlam yawba sanaba potlam sing People's Action for National Democratic Movement pandam gi thaumi singna saikhaiduna mahankhre haina pandam na thadorakpa serol amana haidi. Serol aduna hairiba dukana si mamangda kayarak hana warning piba laikre adum oinamag thosada na hidak managi potlam sing yonbaga natana lamdam asigi mafam kayada supply tawduna lakli Manipur pumba supply tawduna aikhoi pumba manghanaba honarakliba asidagi kannaba pandam na ngasigi khongthang asi lawrakpani haina serolsna makhatari. Mitay Maitai na Sidul Tribe ta sanaba sangsilba khongthang asi Mitay Maitai khaktagi oiba state ama semnaba natte lamdam asida khundaminari ba yelho furuk khudingmak manaba thak amada laiduna ingna signal lainabagi khongthang amani amhaina haibasi atsumna khangadabani haina yelhomi kanbalup YKAL na phongdorakli YKAL gi President Langam Angom na press ta thadorakpa serol amana hai Manipur na India da tinkraba matung aikhoi masel gi marakta hu kamsinaduna thak anemba awangba amang aseng khaidoktuna lamdam asigi nungsi sanaba amadi sarau marongna rambagi marida singsep thaki haibasi atsum amadi singi CSO kayana ningsingpham thoi singmi tami amatani haiba wakhalonda thabak thoram kaya khumang sauksinna thogai puba horakli sing yaudana Manipur oiba yadabagum tampak yaudana Manipur ge saktam mapung faroi haibase aikhoi punna ningsingminasi haina sucherol asna makhatari. COVID laichet laksin na ba laingang na lokhalak liba section thaurangi manung sana laingang na piriba COVID kit na kanglon ngak taba miyoy sing pulis na fadana fine tiyan bagi thabak nga sisu makhata na sathari nga sisa thakiba pulis ki drive ta COVID kit na kanglon ngak taba miyoy kuntrama thoi pulis na fadana fine tiyan ki tungda miyoy sing adu warning piraga thadokhi
ngasi sathakiba police ki drive aduda fine oina lupa lising mariga subna yankhai khongatki makhata na covid ki sana kanglon ngak taba thengnarabadi National Disaster Management Act 2005 ki makhada akanba action logani haina Inspector General of Police Operation E Priyo Kumar Singh na thadorapa serol amana haidi COVID laichat manungda lainga ki sabsaba policy ama laitabana maram oiraga de-addiction center chalairiba singda sauna saithing pikhi haina Right Living De-addiction center ge chief functionary Sarungbam Aruna Phongdokre wafama singasi mayang Imphal sabung company da labor center siga anirak suba kumon thoramga mari lainana mahakna phongdokhibani thoram aduda Holistic Vista Substance Use Disorders Treatment Center ge chief functionary Lalit Sapam Band of Hope ki Chief Functionary TH Sarat, Tungi Yumbi De-addiction center ge Chief Functionary TH Pradeep, amasong Goodwill Home Rehabilitation Center ge Chief Functionary TH Vidya Sagar na athoiba mithung oina saruyaki. Tharam ge saru ama oina mathauda pungning lupa staff singda khudol pot piduna pungning thogatki. Right Living De-addiction center ge Chief Functionary Sarungbam Aruna makhata na hai COVID license na maram oiraga laikhiba total curfew aduna maram oiraga inmate singi sana thangnaba amadi hidak langthak leibana singba satpada khudong sadab kaya mayonakhi asigumba si matungda thoktanaba mari leinaba singna midyeng sanghaningi haina sumahakna phongdokhi COVID-19 na maram oirkanda thengnariba awana se thing maraksida thengnaba awanungai hairagadi yam singna hairkanda wai karigidamaktano hairkanda paisana leiba phangdaba kanso dum yaurei pochai nongmagi sadadi yadabanina thakdadi yadabanina akoni eni lengda madu phangnaba ngamnaba honabada haidi staff singda thengnaba haidi mifa mipun haidi siwai thanana koi state government gi saitagi law enforcement group na thingjan birakpa ngai thodong mayam thengnagibe awana adum lei singna harkanda aduga maruina family singna laktabana maram morakanda senthungi awabasu sauna thingnaki aduda sunatana samna harkanda hidak langthaki haire hidak langthak haisi haidi sigai charakani haibasi sabsabi haibu ngamdabana maram morakanda makoi kudaki weba emergency woselapani langthakda webna maruina awana se thing mayam thingnaba haitare IZAR South ki meeting makhada khugada leiba Assam Rifles na akaknaba paw ama fangbadagi khuga village da thi humbagi thabak sathabada sapon ke yankhai tareta haptuna thamlamba heroin kg amaga gram ama fare haidi Mongsong maraktagi fangkhiba drug sing adu saurangna lupa crore mari rongi oikani hairi faraba drug sing adu Churachandpur police ta sinakre hairi Visnupur gi CI College ki Geography gi oza mahut pidana hanagi oza transfer tokhiba amadi oza ani ngasi fauba join tawradaba gi mayokta college asigi students union na mamang da law thokhibagi matung ina hayengdagi hauraga lagliba tang manga fauba Visnupur pumba pung nimfunipan total shutdown tawragani haidi Union asigi President amasung tongan ba Secretary singna khudiyek piduna press ta thadorakpa serol amana hai college asida join tawdana lairiba oza ani amasung mahut pidana transfer tawkhriba oza sing college asida amuk halhallaknaba wafam phongdorakli hayengdagi haugadawriba shutdown asida COVID-19 test tawba ana layenga mari leinaba amadi dharma karma ga mari leinaba thabak thoram sing komthokani haidi Tokyo Paralympic ta medal lawrakraba sanaroi ahumgi pifam thokpa tolo piragani haina Rajasthan government na phongdokre government na pe piragani hariba para athlete sing adudi gold medal fangkraba Avani Lakra javelin da silver fangkhiba Devendra Zazaria amade bronze fangkhiba Sundar Singh Gurjargi tolo pithoklagani hairi Sanare ahum asing asidagi tha manga amadi taragi mamangda Rajasthan government na forest department thabak hablabasu hauzik fawba pe pidana leirakhibani haidi athlete ahum asi forest department assistant conservator of forest oina thabak pikhibani para athlete ahumgi manungda anina medal lawraba matungda phongdokhibani
Matungda Fongdokhiba Wafamda Makoino Tokyo Fauba Lakpada Government Ki Maikaidagi Sel Amata Pirakpa Laite Haina Fongdokhibadagini Rajasthan Government na Makoibu Thabak Hapkiba Adugi Matangda Paladuna Hai Avani na Ing Listing Aniga Sumna Kungi April Thada Devendra na Sahi Adumaki November Gitang Mangada Aduga Sundar na Ing Listing Aniga Sumna Kungi December Amada Thabak Pikibani Adubo Housing Fauba Makoigi Pe Ama Fauba Pidana Lady Hangarang Athengbada Makoigi Pe Pitholagani Haikibani Malem Pumbada Tengnariba COVID-19 gi laisat asdagi ngak thongnaba achamba section thorang khara ngak na satpinaba MAMITv gi maikaidagi ningsingjari madudi yumdagi hek sathopaga face mask upiyu mi amaga gi marakta futaru ki arapa thambiyu mai mit khut sa toina hamdopiyu amadi COVID vaccine ka payara basing sungsoi soidana COVID vaccine ka thoktuna laisat asdagi kannaba miyam puna honaminasi Hauzik Aroibada Maroiba Pau Amona Pizari. Yamna historic Oiba Mawongda Manipur State Assembly gi Speaker WAHENGBAM Hill Areas Committee gi member mapan nauna hapsinduna committee asigi apunba member kunga mapan sukre. Manipur mapandagi sanglakpa miyoi khudingmak monitor taunaba puthokpa EILP platform ngasi Manipur gi Chief Minister N Biren na haudokre. Maraibak ningbagi wakhalon layraktriba asi kange hairabadi thangtagi mahai asi naharol singda piba tangai fade haina ningthau sana zawba leisemana phongdokre. Amasung haukiba pungkun marida apunba miyoi listing ahumga samapan nimfu humdoi COVID test tawbada saniga marifu taramapan positive oide laina asna maram oiraga miyoi taruk lekhidre miyoi sahumga humfuma thoina nava faduna disaster kre. Matangasta MAMITv gi Manipuri Prime Time News Sandok Saba Loisinjari. Midyeng tabiriba singbu SILVIA WAHENGBAM na amukahna khurumjari.